Khong de yukiba tingkhang China khanglaga yukiba tingkhang dugi makhul khanglabada mahu loktoke thaurang lagli Thilakiba tingkhang dugi makhul khangludabana adukwana China khanglakpani Adubo imisina singlamlaba khongthang haina thanglamlaba ngasi phangliba tingkhanggi China su phanglamda lamkhangda lekbiba khongthang seleplamda panthungpham adumak yonggadabani Pangmandasu pangida Thaiduna chatpa yaraba lambi aduda chumna chatpa pamlubagi phangzabani China tingkhangdugi Adubu loktokludri mitna jejet ushin khongda lairiba mahudo punsida amukhana ningsingdanaba China do Mathangi numituni Liza Bangalore yawri mana puriba institute adudi Golden Institute of Nursing Science saibadudani Nursing College aduki hostel gi room dani narang Bangalore hekyor pudagi wabaga kaiga yumdagi purakliba poche mayam dolushinda chaba yaba khara charaga adum tumthakibani aduna room duda charibu singado yam hiningdana lushinaba tawringai mana hipnariba amungdugi nakanda thamliba phone do call lakpado tabada lairiba mafam adudagi lengingda lenglaga mamaidu khazik sugalaga khangi aduga second khara leraga hagutuna tarukliba mido kanano yingi oirami magi mapa nupa pibado hairo sat ai kalushli chimcha amitra seni ison hexona nongmi korokpani amitra sena adubo hainingda yam tanna lerambatuda Liza khonjel do tabada tetharamba masado khangti te khali aduga thazada aifam khangdama tawda mamito irachen ta kaure amitra hau chimcha aine khangbro khangdari kaino ado nang kaisu tawdre ko nang nasa kaisu tawdre ko Liza gi matawda amitra sen anaba pumba khangjilaga nokthuri noi sauragi number re tawraga chimcha khakko dangai kamai khanginoba as aduga lai aina hanglisi khomo nang pharabo kaisu tawdra baba hoiba phareba kaino chimcha nangbo kaidorgi ai kaisu tawdri kaigino angang macha dawna kapki tawri dubo o ai kaisu tawdre chimcha adum nairakpatuda Liza somda nokfe tawzai tanjadu da nakalda leblamba pibana prapap changsilaga Karai kaisu tawdriba yengenge kaisu tawdriba yengeba Amitra gi anaba mapatuda tablap thai Amitra do khanglaw lawri ayo khonjel du da Liza pakhatna kedorge Amitra ayo chimcha us nang no pon pa biet man bu sawra se haroi dori asok pusida thajilaiba Amitra phone dom ta law tha Amitra hipna pibade yengni aduga nomi michi khapchilei Tharabane chimcha phone dagi Liza pibada awaitana cheri now kaino na ngawbra ha mi anabadu da thazali dubo nati nangonda naradi kamai tawdurige ba angang macha dawna ngoksinaga nuko wadu hekloibaga Amitra ta hinjali as chimcha ayu nare nati kyam kana thawrage habani as kamai tawni sidia chalo doctor amta kaholo adumai lebi yari Nakandagi pibana lauri anaba sika ubada wabisiri hindoktana lapna leiba chimcha nangna song awaba hapsile tawisi kaino waba haidia hagiro mana hospital da leido adugam thawa sadri da kaigino habinida bachina ngangli ga do tade piba Amitra dagi phone do tabla aga call do video call fat oli Liza sodom pari tu noigi drama haiba nabase tu nabada sidorema Anaba khangudane maya higalisi ubra Siri chimchana pakatana naupaingonda chairini ne Pai aingonda Amitra helaba natro Liza do handakti nokthorakli phone ek torokpaga Amitra gi makol hana tabaduya lamna leibaga anaba kamdore kamai tawre haiba khangninglubagini adubu akonbada pibana hairakli waduda khazi ikairektuna wadu thaidurei Now foreign office nang naba chataba yaroi ngarang aina changlambada assistants anoba haplambani adugi boydasu meeting ama kaungnaba silambani as aina tapna dum silasu yabsida chimcha chatlamdai da nangoridubu silamidubu kaigino o nangna tapna sinbado oireroi khanglaba aina adunani ado yaredi khanangana chalo
ꯑꯉꯥꯡꯗꯣ ꯅꯨꯄꯤꯒ ꯑꯣꯏꯔꯦ ꯐꯖꯅ ꯂꯣꯏꯅꯧꯀꯣ ꯑꯦ ꯅꯨꯄꯤꯑꯕ ꯀꯔꯝꯕ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯕꯣꯏꯒꯤ ꯂꯦꯐꯀꯤ ꯔꯨꯝꯗ ꯐꯝꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯗꯨꯅꯤ ꯃꯃꯤꯡꯗꯣ ꯖꯣꯂꯤ ꯀꯧꯕꯅꯤ ꯀꯩꯕ ꯄꯤꯕꯥ ꯅꯥꯀꯜꯗ ꯍꯤꯞꯂꯤꯕ ꯑꯃꯤꯇꯔ ꯁꯦꯟꯗ ꯐꯠ ꯌꯦꯡꯂꯛꯏ ꯑꯃꯤꯇꯔꯁꯨ ꯉꯥꯏ ꯆꯞ ꯃꯥꯟꯅꯩ ꯍꯤꯞꯅ ꯄꯤꯕꯥꯗ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯄꯤꯕꯥ ꯇꯥꯅ ꯃꯑꯣꯡ ꯍꯥꯏꯔꯤ ꯂꯣꯏꯅꯔꯅꯤ ꯌꯥꯝ ꯐꯖꯅ ꯂꯣꯏꯅꯈ꯭ꯔꯅꯤ ꯍꯧꯗꯣꯡꯗ ꯉꯥ ꯁꯤꯟꯅꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯁꯣꯝꯗ ꯄꯤꯕꯥ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯤ ꯀꯔꯤ ꯋꯥꯈꯜ ꯉꯔꯥꯡ ꯅꯨꯄꯤꯗꯨꯅ ꯊꯝꯂꯛꯂꯤꯕ ꯁ꯭ꯇꯦꯇꯁꯇꯣ ꯍꯨꯔꯥꯟꯕꯅ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯃꯄꯨꯅ ꯁꯦꯕꯥ ꯆꯪꯒꯗꯧꯔꯤ ꯃꯗꯨꯒꯤ ꯁ꯭ꯇꯦꯇꯁꯇꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯨꯟꯅ ꯈꯜꯂꯒ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯄꯤꯕꯥ ꯇꯁꯦꯡꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯒꯤ ꯑꯥꯔꯊ ꯈꯪꯗꯦ ꯑꯗꯨꯃꯛꯄꯨ ꯃꯥꯒꯤ ꯍꯩꯅꯕꯤ ꯅꯨꯄꯤꯗꯨꯒꯤ ꯁ꯭ꯇꯦꯇꯁ ꯇꯦꯛꯁꯇ ꯔꯤꯄ꯭ꯂꯥꯏ ꯇꯧꯕ ꯀꯥꯔꯟ ꯇꯥꯖꯔꯨꯕꯅꯤ ꯑꯗꯨꯒ ꯃꯆꯦꯅ ꯍꯥꯏꯔꯛꯂꯤꯗꯨꯒ ꯑꯣꯏꯔꯝꯂꯤꯗꯨꯒ ꯈꯖꯤꯛ ꯅꯣꯛꯅꯤꯡꯂꯨꯕꯅꯤ ꯐꯔꯦ ꯊꯝꯂꯒꯦ ꯍꯣꯔꯦꯟ ꯄꯥꯎ ꯍꯥꯏꯔꯛꯑꯣ ꯑꯩꯁꯨ ꯀꯥ ꯂꯣꯏꯁꯤꯟꯈꯤꯒꯦ ꯅꯪꯁꯨ ꯑꯗ ꯀꯨꯏꯅ ꯂꯩꯊꯔꯅꯨꯀꯣ ꯍꯥꯏꯔꯝꯂꯒ ꯀꯣꯜꯗꯣ ꯊꯝꯅꯈ꯭ꯔꯦ ꯑꯃꯤꯇ꯭ꯔ ꯄꯤꯕꯥꯗ ꯌꯦꯡꯂꯒ ꯅꯣꯛꯃꯤ ꯂꯛꯅꯔꯤ ꯂꯨꯝꯃꯒ ꯆꯥꯒꯦ ꯈꯜꯂꯝꯕ ꯉꯥꯗꯣ ꯅꯃꯥꯡꯗ ꯏꯔꯦꯅ ꯊꯥꯡꯖꯜꯂꯕꯅꯤꯅ ꯍꯧ ꯊꯥꯒꯩ ꯆꯦꯅꯤꯡꯉꯝꯃꯅꯤꯅꯦ ꯍꯩ ꯅꯪ ꯑꯃꯀꯣ ꯅꯥꯔꯤꯗꯣ ꯆꯨꯝꯅ ꯇꯥꯎ ꯃꯤꯅ ꯃꯤꯉꯣꯟꯗ ꯀꯜꯂꯛꯄꯒꯤ ꯋꯥꯉꯥꯡ ꯇꯧꯔꯛꯀꯅꯨ ꯀꯜꯂꯛꯏꯅꯤ ꯅꯪꯗꯤ ꯌꯥꯝ ꯀꯜꯂꯛꯑꯃꯅꯤ ꯍꯤꯗꯥꯛ ꯃꯅꯝꯅ ꯄꯨꯁꯤꯜꯂꯒ ꯀꯥꯅꯨꯡꯁꯤꯒꯤ ꯕꯦꯠ ꯃꯊꯛꯁꯤꯗ ꯍꯤꯞꯇꯅ ꯂꯩꯔꯕꯅꯤꯅ ꯀꯜꯂꯛꯆꯗꯦ ꯑꯩꯈꯣꯏ ꯀꯩꯁꯨ ꯀꯜꯂꯛꯇꯦꯀꯣ ꯑꯩꯈꯣꯏ ꯆꯦꯝꯆꯥꯂꯦ ꯌꯦꯡꯉꯣꯗꯅ ꯑꯩꯅ ꯑꯌꯣꯗ ꯍꯥꯏꯕꯗ ꯃꯤꯍꯨꯜ ꯆꯦꯟꯈꯠꯈꯤꯗꯅ ꯅꯆꯦꯒꯤ ꯃꯤꯆꯩ ꯇꯥꯔꯤꯗꯣ ꯏꯁꯥ ꯅꯥꯔꯁꯨ ꯂꯩꯈꯦ ꯄꯦꯟꯖꯩ ꯊꯃꯣꯏꯁꯦ ꯑꯣ ꯐꯔꯦ ꯕꯦꯠ ꯃꯊꯛꯇꯨꯗ ꯑꯗꯨꯝ ꯀꯜꯂꯛꯄꯦꯅ ꯂꯩꯕꯤꯍꯧꯔꯣ ꯑꯩꯈꯣꯏꯗꯤ ꯍꯧꯗꯣꯡꯅꯤꯅ ꯉꯥ ꯆꯥꯖꯔꯨꯈꯤꯒꯦꯅꯦ ꯉꯥꯏꯈꯣ ꯄꯤꯕꯥ ꯔꯤꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯅꯤ ꯍꯥꯏꯒꯦ ꯔꯣꯕꯔꯠꯄꯨꯗꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯝꯃꯤ ꯔꯤꯁꯤꯗꯤ ꯑꯩ ꯅꯥꯛꯇꯐꯥꯎ ꯆꯪꯂꯝꯗꯦꯅꯦ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯔꯤꯁꯤꯗꯣ ꯉꯔꯥꯡꯗꯒꯤ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯕꯅꯤ ꯍꯥꯟꯅꯗꯒꯤ ꯃꯈꯣꯏ ꯕꯕꯥꯅ ꯃꯥꯕꯨ ꯅꯪ ꯑꯩ ꯄꯨꯟꯕ ꯌꯥꯗꯕꯗꯨꯗ ꯉꯔꯥꯡ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨꯒꯅ ꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯍꯥꯟꯅꯒꯨꯝ ꯇꯣꯏꯅ ꯂꯥꯛꯀꯗꯕ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯌꯦꯡꯁꯤ ꯃꯥ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯊꯥꯡꯒꯗꯕ ꯈꯣꯡꯊꯥꯡꯒꯤ ꯃꯥꯏꯀꯩ ꯌꯦꯡꯁꯤ ꯑꯗꯨꯒ ꯑꯃꯅ ꯅꯪ ꯅꯥꯕ ꯊꯨꯅ ꯐꯔꯣ ꯀꯨꯏꯅ ꯁꯣꯜꯂꯒ ꯂꯩꯒꯨꯝꯁꯤ ꯅꯪꯅ ꯑꯩꯅ ꯑꯁꯨꯝꯅ ꯁꯣꯟꯅ ꯂꯩꯔꯒ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯅꯤ ꯅꯨꯄꯥꯅꯤ ꯅꯨꯄꯥ ꯊꯣꯛꯅ ꯂꯩꯁꯤ ꯅꯪꯅ ꯉꯝꯕ ꯑꯩꯅ ꯉꯝꯕ ꯍꯣꯠꯅꯔꯒ ꯃꯥꯌꯣꯛꯅꯁꯤ ꯉꯔꯥꯡ ꯅꯣꯏ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯀꯀꯥ ꯔꯦꯟꯕ꯭ꯔꯤ ꯂꯥꯛꯑꯝꯃꯤ ꯑꯩꯅ ꯀꯧꯈꯤꯕꯅꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯅ ꯋꯥ ꯈꯔꯗꯤ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯂꯨꯝꯁꯤꯟꯗꯦ ꯃꯅꯨꯡꯗ ꯃꯥꯅ ꯑꯈꯪꯕ ꯀꯔꯤꯒꯨꯝꯕ ꯈꯜ ꯂꯩꯕꯁꯨ ꯃꯥꯜꯂꯤ ꯀꯔꯤ ꯑꯔꯣꯟꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯑꯗꯨꯕꯨ ꯃꯔꯤ ꯑꯃꯗꯤ ꯂꯩ ꯕꯨꯂꯦꯠ ꯃꯔꯨꯗꯨꯗꯤ ꯄꯨꯈ꯭ꯔꯦ ꯀꯀꯥꯅ ꯄꯥꯏꯈ꯭ꯔꯦ ꯐꯣꯇꯣꯗꯤ ꯂꯧꯍꯧꯕ꯭ꯔꯥ ꯁꯨꯝ ꯔꯤꯁꯤꯒꯤ ꯐꯣꯟꯗ ꯌꯥꯎꯈꯤ ꯍꯥꯏꯕꯅꯤ ꯑꯣꯀꯦ ꯐꯔꯦ ꯐꯖꯅ ꯄꯣꯊꯥꯔꯣ ꯑꯩ ꯑꯣꯐꯤꯁ ꯆꯠꯔꯣꯏꯗꯕ ꯌꯥꯔꯣꯏ ꯍꯣꯔꯦꯟ ꯆꯪꯂꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯆꯠꯂꯨꯔꯣ ꯑꯣꯐꯤꯁꯇꯅꯤ ꯄꯨꯡ 11:30 ꯇꯥꯔꯛꯄ ꯁ꯭ꯋꯥꯏꯗꯅꯤ ꯃꯤꯇꯤꯡ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯍꯩ ꯁ꯭ꯇꯥꯐꯁꯤꯡꯗꯣ ꯃꯥꯒꯤ ꯃꯊꯧ ꯇꯧꯅꯕ ꯆꯪꯈ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯕꯣꯏ ꯄꯤꯕꯥꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯧꯅ ꯄꯥꯏꯒꯗꯕ ꯐꯥꯏꯜꯁꯤꯡꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯍꯜꯂꯤ ꯂꯣꯏꯔꯕꯁꯤꯅ ꯂꯣꯏꯔꯦ ꯁꯔ ꯆꯂꯣ ꯀꯅꯥꯗꯅꯣ ꯁꯤꯅꯀꯣ ꯁꯤꯗ ꯑꯩꯒꯤ ꯔꯨꯝꯗ ꯆꯤꯌꯔ ꯑꯃ ꯇꯦꯕꯜ ꯑꯃꯒ ꯄꯨꯁꯜꯂꯣ ꯍꯥꯏꯅ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯁꯔ ꯄꯨꯍꯜꯂꯣꯅꯦ ꯍꯣꯏ ꯁꯔ ꯍꯥꯏꯔꯝꯂꯒ ꯕꯣꯏ ꯐꯥꯏꯜꯁꯤꯡꯗꯨ ꯄꯨꯔꯒ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯕꯣꯏꯅ ꯂꯨꯆꯤꯡꯂꯒ ꯄꯤꯕꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯇꯦꯕꯜ ꯑꯃꯒ ꯆꯤꯌꯔ ꯑꯃꯒ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ ꯁꯔ ꯀꯗꯥꯏꯗ ꯊꯝꯅꯤ ꯄꯤꯕꯥ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯈꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯨꯠ ꯈꯟꯗꯨꯅ ꯍꯥꯏꯔꯤ ꯁꯣꯝ ꯅꯥꯀꯜ ꯃꯈꯥꯔꯣꯝꯁꯤꯗ ꯊꯝꯃꯨ ꯍꯣꯏ ꯁꯔ ꯍꯥꯏꯔꯒ ꯕꯣꯏꯒ ꯅꯨꯄꯥ ꯃꯆꯥ ꯑꯃꯅꯤꯒꯗꯨꯅ ꯊꯝꯂꯦ ꯂꯣꯏꯔꯗꯨꯅ ꯕꯣꯏꯁꯨ ꯊꯣꯛꯈꯤꯅꯕ ꯇꯧꯔꯤ ꯕꯣꯏ ꯅꯪ ꯉꯥꯏꯈꯣ ꯑꯉꯥꯡꯈꯩ ꯆꯠꯍꯟꯈ꯭ꯔꯣ ꯀꯩ ꯍꯥꯏꯕꯤꯒꯗꯕꯅꯣ ꯁꯔ ꯅꯪ ꯊꯣꯛꯈꯤꯕꯗ ꯑꯅꯧꯕ ꯑꯦꯁꯤꯁꯇꯦꯟꯗꯣ ꯑꯩꯒꯤꯗꯃꯛꯇ ꯆꯪꯉꯣꯅ ꯍꯥꯏꯔꯝꯃꯣ ꯑꯧ ꯍꯥꯏꯖꯒꯦ ꯁꯔ ꯑꯇꯩ ꯀꯩ ꯍꯥꯏꯒꯗꯕ ꯌꯥꯔꯦ ꯑꯇꯩ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯤ ꯕꯣꯏ ꯄꯤꯕꯥꯗ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯊꯣꯛꯈ꯭ꯔꯦ ꯕꯣꯏ ꯊꯣꯛꯈ꯭ꯔ ꯃꯇꯨꯡ ꯄꯤꯕꯥ ꯃꯥꯒꯤ ꯆꯥꯎꯔꯞ ꯇꯧꯕ ꯇꯦꯕꯜꯗꯨꯗ ꯉꯥꯕꯣꯏ ꯐꯝꯕꯣꯏ ꯇꯧꯔꯒ ꯅꯣꯛꯐꯦꯠ ꯇꯧꯍꯧꯏ ꯑꯗꯨꯒ ꯇꯨꯡꯑꯣꯟꯗꯨꯅ ꯂꯤꯠꯂꯤꯕ ꯀꯣꯠꯇꯣ ꯂꯧꯊꯣꯛꯀꯦ ꯇꯧꯕꯒ ꯁꯔ ꯑꯩ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯂꯧꯊꯣꯛꯀꯦ ꯇꯧꯔꯝꯕ ꯀꯣꯠꯇꯣ ꯐꯠ ꯑꯃꯨꯛ ꯂꯤꯠꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯡꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯄꯅꯤ ꯑꯣꯏꯔꯝꯃꯤ ꯃꯥꯅ ꯍꯨꯔꯥꯟꯕ ꯆꯪꯂꯨꯕ ꯃꯄꯨꯗꯣ
Ningthau magi achanba manaido. Nofet tawi chimbaldo mikup krasi yenglui. Taru lepli beduda. Naan makai asu koibasi asam namukta tawdabani nupasi. Adabu machina silam liba thawung sida khangna kek naksilaboi khalui wakhalda. Bibana karim haida leptuna lerabada nupido karino khan pisum khazik suglei. Sarna aila wahayna lakpani. Ha, au, kawe. Aina kaubani, changu. Biba changsinduna magi jernuda phamthai. Nupido sumoli moli changa agalepi. Haizabagi wani, jolly, phone mani textadi masak budre matagum. Bibada, ngangning badangang, chaining bada chay tawraso, office da magi matak thongboy bakakinatana. Asumna saksak unaraga, wari sabri mata senangam dabani. Amaromda bibagi machingma khangi. Kyarak sukre, bibana sauba, mi punaba. Aduna asumna magi mangda lairabadi, nupisi inja tapchabini uriba. Aduna jolly ne ek changakpuga, Tauriba matau, lebliba kuleptuda, bibana uning ura mali. Makut khujing du sauduna, kusaduna, machin harap kumlaga nopa khangi. Kayino siri isawlangdana. Nupido bibada fadyang lai, aduga karim khangdamakum, chumdring kumni. Sir, ay kaubibagi maramda haibiyo. Biba pisum khazik suksali, suktan heklay, magi pisumdo. Karibu tawuna khangni. Aduga mangda lebliba nupido di yenglaga. Asida thariba chair table se nangini. Kaisame khanda thawasa da leplam manupido bibani ngi tawduna harikliba mafam duri yengthokli. Adabu ngakpana mami laurap yam thuna hari. Sidadi kai gi idea. Hana lerma memna agi assistant oina hablam labana trona. Hapame khangi matada ngasai meeting loi kida ngai duni. Agi makhada lerdi agi nakta thabuk sugadaba. Ngamaro agi room da sum leijagi. Hana lerma midiso memna masagi da dum lehel. Bibado handakti nupidu da muni yengi wa mata harakti. Aduga phamlambadagi hawolaktuna leblaga mana lileba koto tamna lakthori. Liliba men shirt kudangi kudamdo lakthokna nupiduna lebriba domda ww janglaktuna nupidugi manak nakna leblaga muna yengli. Tarokliba matawtuda nupido kibana diloirabani. Adubu matin kudyo thaduna bibana khudong chaba lokhiba tare khan kidaba saduna thoksada leplaga tathak yenglaga lei. Makhatana machin khumba makti tawdre maramdi bibagi machingdo ma khangbana. Aduna wa haininglasu khumninglasu chimbaldu mari kathoraktre. Bibana kari torpa haiduna lei. Adubu bibasu handi nupigi mamai sinba thungna yenglaga itap tapna haire. Ningthawaina haiba wada nangna yaroidabagi maram karino. Manang nakna leplaga bibana adumna sathiba mana hairakpa waduda nupido kiro genglei. Ningthawna wa haiba oirasu maram chadaba wadi ayaba ngama. Adudi ningthawigi wa nangna taraina ithobadina dandi biba taredana. Kari dandi aina haiba yage haidripao ka sirigi thokpa yaro. Adumai hairaga aina kibidau nate. Biba pisumanido fatin khatli. Aduga nupiduda amuktang yenglaga chitki. Aduga kagi thongda satlun simki. Aduga muksu tungon thoga. Thongda da ngaraga leplaga karim haida nokmi nupidudi yengli. Hek haibaga tawda tawrpaduda nupido mamit mana chap yungi. Laptak lepambadagi bibana lepliba domda prabab changsilai. Aduga thongjina lepliba bibabo ngamboi ngamdaboi inthoga thongdo hangnabu khonai. Chatho thongse ai handoke ai thoke kana re. Lauge torpa nupidugi machindo satmenki makhata ba nangringai. Aduga tumin leptuni yenglamba biba khangaude nupidugi pamomani paiduna mana ngaduna leramba thongduda nupidu tungona lephali. Aduga makut khudomido thangalaga shh lagono kaygino lawrido thongloli kaygino aina nangonda dandi pini haridudi taninde lawne edi lawro ado nang lawraso nangi lambi pigadab leide maramdi musi aigi makumni nupido handakti bibana hairikli wadada lawge torma machindo tabla umsinki kaino hairo nangna taw haibado aigi makhada lerdi aina haiba loina inbadaba masida yes hairdi hang haidrdi hangaro
Nupido ngaktang khali tumin aduga makokto numlei. Yarage. Adu loinadi yar. Office ta lerega office ki khakni. Hoine. Aibu kai hen bahai khrege. Adu oi so hai. Biba karim khumde adumna harau nupiduna yarakpaduda nongmi tawduna yenglei. Yarage so haire adudi thong hangodana chitke. Adudi ngaiko. Aina haiba khuding yare habnina ngasidagi ama hogadabani. Masi yardi yare. As yare ai thabak loi tukjaragi. Adu suyar. Kaigia mina thabak tukjababu kaiduba yaroidiba. Aigi makhada lerdi aina haiba wayani haidokri. Adudi nang thabak tukningasu aina yadradi yar. As pele ai pung pele. Aina risingse penjaraba. Kumlaktre handakti nupido. Bibada painingli. Biba nomi. Chal. Ngasidi nang thabak amda suran. Nangi rumdagi pochai singba siloi honjalo. Aduna loi ngasi nangi thabak. Room transfer tawbadi sarna natro. Adudi pochai do sarna dum holujo ngamaroi. Dandi hingalage. As karino sisibo ai. Bivano fetong ni yenglaga makut yeto thangatuna lamlaga thongdo tam hangdoi. Maramokpani chalo ai coffee lon birangi. Thangning de lon birangan. Nupido bivana haibagi matungina pochai loba magi room tamna chatkre. Ipang hek pangkai nupa mana sanari kumai do khangleso uraso laithokpa ngamjada mapukningda yaningda yadana tawribadu hubuda karino khangdaba ihul amadi hek phauri adubu tasengnamak nupiside phauriba magi thamoigi ihulsida amuk sunokchei lona tumin makoldi thokta thamoida ngasiso hujikso mikupsideso magi mangmaktada saurini haidana pairaga chatkiba maikeiduda tumin leplaga yengduna lehui apang bisidi amarumda singboy khalaga nangdi hena panglame nangi apangbi matawdure aina sena laknaba nungairis adabo apangbi nangna huranmani khanjari baise nangi thamoidagi amata ngairaba ningthawni matam pumbagi nangi ningthawre